Ethanol Yallaba Petrol na Garigi insurance validity Sokhalloi. Lengakna thauda ethanol yanbagi program haudokhibasi consumer singda safanaba amasung semilongi miyengda afaba khongthang oigani haina haudokhibani. Thauda ethanol yanbana gari sohamgani haibasi yumfam yaudaba wafamni. Lengakna ayaba pikraba ethanol chada kun yalaba E20 petrol na Garigi insurance validity da karimata Sokhalloi haina Petroleum and Natural Gas Minister Hardeep Singh Purina Fongdokri. Mahamahai social media amasung miyang gimarakta E20 thauna garida sokhanduna gari singi insurance claim toba yararoi haina tonga sandorakli. Hariba wafamasi lengakna mari lenaba stakeholders singa faminaduna yengshilaba matungda aranbani haiba khangbangamli. Thauda ethanol yanba haibasi malemgi mafam khudimakta chatnaraba practice amani. Brazil dadi thauda ethanol chada kuntara yanduna sijinaba haukrabani. Thauda ethanol yanbagi program asina mapandagi pushilapa crude oil da tangjabagi chang hanthanduna foreign exchange ta hojik fawada lupa crore lakh amaga 10 rom safe tobangam krabani. Masidanatana ethanol sungbada changba lengakna paktaknana laibana maram oiraga chu thariba lawmi singda changna sagatpa ngamle haiki.